Assembly hek Loibaga IRB gi fal Laothoklagani Biren Manipur Legislative Assembly gi sitting taraga mathoi laigadaba ani suba mifam ngasi nini chanba numitta agenda number 4 General Discussion of Budget Estimate 2022-23 gi khana nainabada Wangkhem ASG MLA Mega Chandra na kumza 2017-18 da Highway Protection Force sem ni haidaga hauji khakta da amuk Highway Protection Force sem ga ni haibasi thengmalle masigi sel kaya yamna kaithokadori bono haina su hangladuna mamang da su sem ni hai haujik su amuk sem ni hai daga thabak oina pangthoktribasi karam kan da sem gadori bono haina hangkhe wafam asi sengdokladuna Chief Minister na hai Highway Protection gi matang da CM na hai Center da Highway Protection Force PU hai rubada PM Home Minister Defense Minister na Highway Protection PU hai rabade yararoi State khudingmak loina hairak nei aduna IRB oina lauro haibadagi 10-11 IRB laukibane madugi recruitment process du COVID laikibadagi khara thengthakibane madu assembly hek loibaga result out tawraga nei loina na highway patrol GPS hablaga haukhre national highway sing da GPS hapi gari sing chakhaiduna thamlei loina na international border da police station kunthraga mari sanaba mafam khangdoklei Jiri lambi ki mafam tarukta Berek saraga security thamnaba lupa crore marfu sanction tawraga leire hairiba senfam ase budget ta yaude center dagi laubane lau singu gi damak har gi matang da wathok thoki badu aikhoi masel pau phauna dabagi nei laumi sing lau ubada ikang thokpa matamda pampi na ba thaurang tawdunu leire har MLA da har pi haina kana gumbana hai MLA hai basi kendra gi miyam gi mihut nei Aikoi na har piri badu MLA da natte MLA sing aduna list puraklaga MLA gi kuthang da laumi sing gi har pi haibane laumi sing gi har adu MLA sing aduna har puraga sinlang bane aduga MLA da har pi haiduna lana sandok pane har pi haiduna asuk yam khraba laumi sing asige amukta ta pulap yen badi ngamloi mafam ama loidaga mafam ama yen bane mafam ama yelaga Mafam ama yenba nanghodabana mafam dugi laumi singna saunarakpane masida lana laubidana ba appeal tawkhe State Assembly na kumza 2017-18 ge excess grant lupa crore samaga marfu taret lak aniga lising hompuga mapan pass tawkhre taran ithoi suba Manipur Legislative Assembly gi ani suba session ge ngasi ani suba numitta question hour na hawkhe House adu hek hawbaga speaker TH Saityabrata Question hour haukibaga loina na makata na budget estimate 2022-23 gi maramda sukhanakhe MLA ke Ranjit amade TS Lokeswar na hangba wahangi paukhum piraduna Education Minister TS Basanta Kumar na paukhum pirakhe madude state asida afaba infrastructure ga loina na Adet High School kunganipan lai Adet High School khara full fledged government singda ona balaingak na thaurang tawre School fagalan si mission gi makada AC khudingmak ki school ani khangat lay state asida su NEP 2020 implement tawre haina su minister na phongdokhe laingak na metric pass to hodaba sing amade top 10 puthokna ba khanaba coaching piga nei Basanta Manipur laingak ki education minister TS Basanta na haikhre handak laingak ki school sing da SSLC exam da pass to hodaba mahiroi sing Pass tawdaba yade haibagi pandamda makoida coaching piraga parikya ase pass tawna ba thabak lokhutka nei amarom da lainga ki higher secondary school gi mahiroi singsu private school na top puthokli ba si yanglaga school khuding da top 10 mahiroi khallaga akhanabo coaching piraga ni haikhre wafam asi ngasi sathakiba Manipur Bidhan Sabha gi ayuki mifamda Congress ke sugnu kendra gi MLA ke Ranjit na handak bosem amade kosem gi parikya da lainga ki school singi mahiroi Pass tawbugi chang nemi haiba motion nama pukhalakpage paukhumoina education minister na phongdokhibane minister na makha taraduna lainga ke school parikya da mahiroi pass tawbugi chang yamna wange fail oiraba mahiroi mayam unaduna makoibu thongna piduna pass tawna ba akhanaba mijeng changle private school gumna lainga ki higher secondary school singdage mahiroi top 10 tanaba akhanaba coaching numit nifu dagina yangkhai gi matamda mahiroi singda coaching pina bo honare handaki metric amadi high school ge mahiroi pass tawbugi chang haukiba chahi taraga yangnabada pass tawba helle miyamna lainga ki school da thajaba leire ming chanba hengalakli haikhe covid ta thawai khubak ta haptuna chen songkhiba singge incentive pigani haikibadu kaidaurabage
deadline ama pibiyu Surjakumar. Numit kunni phawbagi manungdate soidana piba ngamlagani thajai Ranjan. Taranithoi suba Manipur Legislative Assembly gi sitting taraga mathoi legadaba ani suba mifam ngasi nini chanba numitta Khangabok ACG MLA Okram Surjakumar na supplementary question pukhatladuna COVID ki oidiba phiba masida laingakna kari anauba thaurang laukhatlawage COVID ki matamda Doctor Nurse MTS amade atop singge total amount kaya oikibage thawai khubakta haptuna mathau tawkiba doctor nurse asige amount pending thamdabana phagadra natraga masi karamba matamda pigadage haibadugi deadline ama piba yagadra haibo wahang sing hangkhe wahang singi paukhum piraduna Health and Family Welfare gi Minister Dr. Sapam Ranjan na hai COVID ki matamda thawai khubakta haptuna hona kiba doctor nurse MTS amadi COVID ki warrior singi oina January ahanbadage March taraga taruk phawbagi pending asige matangda department ki maikaidage kanna taksille pending amount ase numit kun phawbagi manungdade loiba ngamgani haina khalle masi official mayam tanaraga laurakpa warepne ward member oiribi nupi amana Ujwala scheme gi makhada gas set pigani haiduna miyoi kayadagi lupa 3,000 phawba khomgatle Robin Thobal district ki manungchanba Samram Gram Panchayat ki ward member oirambe nupi amana Ujwala scheme gi makhada sakthong gas set pinabani haiduna miyamda lupa 2,500 dage 3,000 phawbagi changda khomgatle mari lainaba authority na mijeng changbiyo haina miyamna wakalakle hiram asigi matangda ngarang Gram Panchayat asigi miyamna mifam ama pangthoklaba matungda paumi-singa unaba amada ngangbam Robin kaubam yoy amana phongdokhibade handak pangthokadoriba panchayat ki mikhalda Samram GP dagi pradhan mirep oigani haina thaurang tawribi nupi amana Ujwala scheme gi makhada chakthong gas set pigani haiduna miyam dagi sel oina lupa 2,500 dagi 3,000 phawbagi changda khongbatkhre Robin masamakdagi su senpham asi khonggotpada yaukhre haina phongdokhe mahakna makhatana paumi-singda phongdokhibade Bharat laingangna paikhalakliba phajakraba scheme asigi makhada miyamda namthak tawraga sel khomgatlu haibagi ayaba karamba authority na pibano haibadu mari lainaba singna thigatpiyo sel laukpham thoktabada namthak tawraga miyamdage laukhiba sel sing amuk masada handokpiyo hainasu mahakna makhatana phongdokhe ART stock leitabadage 2030 phawbagi manungda HIV/AIDS muthatnabagi manglan phagi tagadawre laina asiga sagonariba sing tambangamdaba phibamda leire sahi asigi April gi aroiba chayoldage Manipurda ART stock ta leitabadage kumja 2030 phawbagi manungda malemdagi HIV/AIDS muthatnaba paikhalliba thabaksing phagi tabagi mathakta HIV/AIDS ka sagonaduna hingliba miyoising laibak tambangamdaba phibamda leire haina Manipurda leriba community organization singna nungnangba phongdorokle luhongduna macha leirabe nupi ama mapuroibana otnaiduna tanthorakle luhongduna macha nupi ama leiraba nupi ama mapuroibana atopa nupaga mari leinei haiduna aranba charge tawduna tamthina otnaiduna khongaunaraga thadorokle haire masigi matangda ngasi nungthil press club ta paumi-singa unabada nupi asigi apokpe Kaching district ke Sora makha laikai dage Miss Amuyaina paumi-singda phongdokhibada haukiba tha asigi tang 12 gi numidang pung 10 rom tabada masagi chahi 22 surabi nupi asina tumduna leiringai mahaki mapuroiba MD Sajid Khan Sora makha laikai da leiba sina makhoi gi laikai da leiminaba amagi photo paiduna tamthina otnaiba phubuga loinana masam kakthat piraktuna khongoi na bikhre haire makhoi ani ase masa yanaduna chelabasu imung manunggi mama mapana yanadabana maram oiraga anirak sen chongduna tawkhibadagi 2018 gi February thada luhongkhibane nupi masa adu otnaibagi matangda tang 18 da Kaching police ki SP da se thakhrabasu ngasi phawbade action lokhat piraktabadagi Manipur Human Right Commission da wakatuna se thakhre asigumba nupi bu otnaiba miyoi sigi mathakta mari lainaba singni yangsinbiyo aroibada tabiriba pumnamakpu thagachare